Ahanbada Moroiba Pau Pizari NSCN-IM General Secretary T.H. Muiba United States of America ki Washington DC da haukiba Mars hagi kuntaru amasung kuntare da pangthokpa UNPO ki General Assembly da NSCN-IM ki General Secretary T.H. Muiba na wa ngangkre haide Lal Holup asina thadorokpa cherol amagi matung ina UNPO ki General Assembly da saru yakiba T.H. Muiba na Indo-Naga political toki khwaidagi nawa fibam ado phongdoknabagi tanja pibagi damak UNPO ki President amasung General Secretary bu thagatpa phongdokhe Assembly aduda T.H. Muiba na hai political problem the military na solution purak pangamloi haiba khangbadage Government of India na wari sana ba barton torokhe madugi matong kumja inglising amaga chamapan marifutara taret ki August tang amada ceasefire agreement khuriek pinaduna peace talk tataba hauke sahi kunithoi hena negotiation tatharak matong kumja inglising ani taraga mangagi August tang ahumda framework agreement khuriek pinakhe Puwari ki achumba sing khangladuna Government of India na Nagagi unique history amasung situation sing recognize tawkhe Indo-Naga political toki oiriba fibam asida UNPO na midyang changbiyo loina na positive oiba role lobiduna haujik leiriba peace process asigi maram chaba waroishin ama lakna bo honabiyo haina T.H. Muiba na appeal tawkhe IJR South ki midyang makhada More Battalion na lupa crore manga lak manga rom oigadaba masing yamlaba WY tablet sing miyoi anidagi fagat pangamle haide Hiram asi matangda Assam Rifles ki pau amana hai More Battalion ki Assam Rifles personnel singna routine patrolling chatlingai manungda miyoi ani achawu backpack amaga loinana Kenbo bike amada chingnaningai oiba moongda lakhe Makhoi ani adu khamna ba haibada miyoi ama nathokdana chenkhe aduga backpack pairba miyoi aduna fawangam-khe backpack adu hangdoktuna yengbada lupa crore manga lak manga rom oigadaba WY tablet lak ama listing ama yaromba thengnakhe faraba miyoi adu WY tablet sing aduga konana More police station da makhataba investigation ki damak sinakhre haide Ngasi dagi Manipur pumbagi oina pangthokliba high school living certificate examination inglising ani kunithoida Bisnupur district ki oina government amasung private school gi apunba mahairoi lising ahum chanipan sumna ahum gi tungi laibak lepkadawre Bisnupur district ki oina center kunga humdoida exam thagadawriba asiga mari lainana district administration gi maikaidagi SDC mapan bo examination center gi magistrate oina hakre Loinana Journal Office Bisnupur ki Assistant Inspector Tarago Humdoibuna Center Supervisor sing oina appoint tawkhe Exam asibu mai pangna amadi free and fair oiba maongda pangthoknaba Bisnupur ki Journal Education Officer John 4 S Dikendrajine exam thagadawriba mahairoi singda yaifa paujal su pikhe Exam thaba lakhiba mahairoi singna phongdorakpada COVID-19 na maram oiraga physical class tawbada khudong chadaba kaya mayoknakhe adumakpu online class di fazana tawki haiba wafam thamlakhe Public school amadi public school bumiro da amadi ai injia ma sa dum na pm de apasin bim de da koina ashem budona to budani nungu mai je auduga haidi wadi wae paramdi ko kano da online da toroga physical class pa yaw de bi offline online to ko offline to ko wadi wae Ngarang numidang pung tarurom tabada khabai soida laiba Special Commando Unit ki team amana miyoi amadagi KG mapan rong ki kani fagat le haide Thaudok adugi matangda police tagi fangba pau amana hai Special Commando gi SP in charge TH Krishna Tombi gi mityang makhada Urkhul district ki manung chanba lamlai chingfai gi area da frisking checking chatakhe Maduda Litan Police Station gi manung chanba lamlai chingfai dagi Thangmilen baite chahi kuntraga mari apokpa khaipau baite dagi kani plastic packet mapan ga konana sale oina lupa listing humfutara humdoi chamanga fagat pangamkhe independent witness amagi mamangda Thangmilen baite kani ga konana fagatle matung phagatlaba matung makha taba investigation gi damak Lamphel Police Station sinakra haide
National Sub-Junior Men's and Junior Men's Hockey Championship English Singani Kunithoi Saru Yagadaba Manipur gi team Sem Nabagi Damag Manipur Hockey na Sinduna Open Selection Trial cum Coaching Camp ama hayengdagi Khuman Lampakta Laiba Hockey Stadium da pangthoklagani haide. Camp asigi damag Manipur Hockey da affiliate tawba district khudingmangna makhoi gi sanaroi sing Aadhar card ka loinana saru yahanna khangalakli. Camp ki in charge KSI Santa Kumarda hayeng ayog pung nipan faubada stadium da laktuna tawgadabani. Sub Junior Men's ki oina kumja English ani subna taruki January tang ama natraga masigi matong da pokpa amadi Junior Men's ki na kumja English ani subna ahong gi tang January tang ama natraga masigi matong da pokpa sanaroi sing oigadabani. Camp asida Sub Junior gi coach na M Robert aduga Junior gi na CH Napoleon amasung M Rinas Maitain oigani. Hariba trial cum coaching camp asi Olympian KH says thoibagi mityang makada pangthokani haidi. Drug trafficker ni haiba nupi ama amasung mahakaloina ba miyoy ani Assam gi Karbi Anglong district ta international market ta lupa crore ahum rong oigadaba drug kona na fare haidi. Assam Nagaland border da drug trafficker sing chathok chasin tawre haiba akaknaba paw ama fangbadagi Bokojan sub division police officer John Das na luchingduna police ki team amana thi humbagi thabak chathabada nupi ama yauna miyoy ahum ado Borlengri area dagi fabani haidi. Haukiba January 12 da Baba Hajarika kauba nupa ama yamlaba drug kona na fakraba matungda police na nupi adu koithi thiduna lakpani haidi. Manipur dagi Elhais Rani kaubai Nupi adu drug trafficking racket amagi luchingbini. Mahaka loinaba faraba nupa ani adugi manungda mahaki mapuroiba RN Surender yauri. Makhoi Bolengri P Maudagi ni haina John Das na phongdokhe. Police na makhoi dagi heroin powder gram chamri ga sumna ama fagatke. Loina na gari ahum sale oina lupa lak ahum lising yang nipan sanagi leiteng sing amasung chil sang sing kharasu fagatke haide. Malem pumbada thengnariba COVID-19 gi laichat asagi ngakthoknaba achamba cheksin thorang khara ngakna chatpinaba mami TV ki maiki dagi ningsingjari madudi yumdagi hekta thoppaga face mask piyo mi amaga gi marakta futaru kerapa thambiyo mai mit khutsa toina hamdokpiyo amadi COVID vaccine kapa yaraba sing sungsoi soidana COVID vaccine kapthoktuna laichat asagi kanaba miyam puna honaminase aroi bada maroi pa omana pizare NSCN-IM की General Secretary TH Muibana UNPO की General Assembly दा नागा सिंह की ओइबा वाफम पुखतुना वांगांख्रे मतंग अस्ता अयुक की ममी टीवी न्यूज अपडेट लोशन जरे अहेन बपावी दमक नुमित पुंग 10 गनी थुगी ममी टीवी न्यूज अपडेट मियंग ताबियो